Jiribamda nupi angang hatkibadu kukina laman singbagi chathakibani haiduna Paolinlal haukipna phongdokhrei Chief Minister N Biren asi angawwa machin thiba ama oibada natana makutta power pairaga tawningba tawba misak amani asi bahaksang ani phangle CM Biren sindoklaga tokhaiba lengak semnaba kuki MLA tarana Delhi da khongjang changsingadori oina lisipra kangazamge official Facebook lengangna athingba thamki parliament mamangda isai tomta mai tharaga sizabagi phire phawba lorukba yai Jiribamda nupi angang hatkibadu kukina laman singbagi chathakibani haiduna Paolinlal haukipna phongdokhrei Jiribamge Zakuradhorgi tha nipangi yaona angang ahum amasung nupi ahum phaduna pukhraga tamthina hatkiba adu kukina laman singbagi chathakibani haina BJP gi MLA Paolinlal haukipna phongdokhrei DWire gi interview amada Karen Thaparna nupi amasung angang punna taruk phaduna hatkiba adu kuki nupi ama hatkiba adugi laman singbani haibasi sumra haina hangbada BJP gi MLA Paolinlal haukipna haiki madu achumbani Yanadaba amagi manungda nupi amabu tamthina hatkiba adugidama kuki singna chapchana laman singbani masimak oifam thokpani interview aduda Paolinlal haukipna hai Jiribamda hatkiba kuki militant tara adu village volunteer ngaktani makhoi adu mahakki Saikot constituency gini laikhidabra sing adugi imung sing mahakna chalaga unarure mahakna hai Chief Minister N Biren asi angawwa machin thiba ama oibada natana makutta power pairaga tawningba tawba misak amani asigumba mi ama center na matam sangna kanduna thamliba karigino haibo khangde mahak asi matam kayagi mamangdagi sindokpa yarabani kari maramgi Chief Minister bu Home Minister na kanduna thamlibano haibasigi aronba wari leramgani Prime Minister na MLA sing unaba yadaba asi karigino haibo khangde Prime Minister na masagi mathau pangthokpa ngamdre mahakna Manipur gi damak kari sukhanba ngamdre haibasi senglaba wafamni haina Paolinlal haukipna phongdoki panba yabadi Manipur gi Chief Minister N Biren Singhagi maikaidagi Jiribamge Zakuradhordagi phaduna pukhiba tha nipangi yauna angang amasung nupi ahum phakhraga tamthina hatpagi thawong adu haksinna kandem tawki loinana madu malemda leiriba miyoiba khunaina khangba ngamloidaba thawongni asigumba miyoibagi machat natana sathaba thabaksing asi chapchana serak pidriba phawwa tuminna leiroi haina phongdokhrabani makha satharba phaw oina asiba haksang ani phangle ngasi ayuk pung 8:15 rom tarakpada Bisnupur district ke Nambol police station ge jurisdiction manung saliba leimram taba lambi gi sangpham amagi mapanda asiba haksang ama leiramle hairi laikhidraba miyoi adugi maming Devadatra sahi kunthraga mari apokpa kunja kawai waikhong ningthau lekai dagi ni hairi mahaki aksang adu saruna kupsalaga lambi gi nakal amada thamlambani thodok asigi pau tabaga Nambon police ki team amana forensic expert singa loinana laktuna yengsilaba matungda haksang adu lokhalaga postmortem examination taunabagi damak Rims ki Miriel sangta thamkhre hairi amaromda ngasi nungthel pung 2:19 tarakpada Senapati district ki chief medical officer gi office manakta leiba chekpal amagi manakta asiba haksang amasu leiramle hairi nupagi haksang asigi masak maming khangba ngamkhidri adumoinamak police na case ama lokhalaga haksang adu Rims ki Miriel sangda puraktuna thamkhre hairi Mantri Pukhida leiba Karak Sai restaurant da masak khangdaba miyoi singna nongmai kapsalamle kanana kari maram gi dama kapsalamle bano haiba hoji pawi oina di khangba ngamdri hairi makha satharakpa oina yamna ngakliba paw amadi CM Biren sindoklaga tokhaiba lengak semnaba kuki MLA tarana Delhi da khongjang changsingadori ima leiba ki damak thawaina pontha pikraba thawai yaudra haksang mapan Jiribamge kuki militant sing aduna hatkraba thawai yaudra haksang mapal aduge leiron sanduna memorial complex ama sananaba thorang hokre haiba lam ase ningsing khulda leiba social worker and Buddha Chandra Singana donate tawbani makha satharupa paw ama oina lisipra kangazamge official Facebook lengangna athingba thamkhibagi matangda mahangna numit humni 3 days ki manungda aigi official Facebook account thamliba athingba ase Manipur government na lathoktrabadi Manipur da amukta ukhidriba khongjin changsilakani parliament mamangda isai tomta mai tharaga sizabagi phire phawba lorukpa yai aihaki Facebook thingjallaga Manipur gi santi porakani hairabadi thawai phawba thadokpigi noigumba miki tinate haiduna maki Facebook account Lisipriya kangazamda asumna thagalakli makha satharpa paw ama oina cyclist film Rohan Singhana su Jiri gi miyoi taruk ki mihat ka mari leinana president of India da aiba serol pisinduna kuki singi mathakta akanba action lakhotnaba taksili angam jagadagi honari makha thaba kharasu taunaba sem sari punna honasi tungi mirol gi damak haiduna mahake Facebook page ta thagalakli